Akashbani Imphal Maibam Dwijamani na pau pazari. Bisnupur Zilla da Meyamgi Khongjang Kansilapatagi Security Force na tear gas silencing ba kapada mioikia asogapan nangle. Aikoigi Bisnupur Paumi RK Manipur Sanana hai Trong Laubi Thodopu Yaning de Punktuna Bisnupur Zilla gi Thiningweda Miyam na Asat Awoksing Thingduna Laying Cherekta Moirang Lomdagi Yamna Signalingai Oi Pamongda Sakamari Pan Gari ani Lapating Leki Maduta Miyam na Gari Sing adu Sek Topada Gari Sing adu Tonglib Mio Sing Aduna Yatabatagi Sauna Mugna Bathoki Irang adu Kansilaktuna Khoisaunarba Miyam adu Horaktuna Hairiba Gari ani to Mai Thaki Miyam ki ehu adu Laksina na Bahona Bada Security Force na tear gas silencing ba kaptuna Tankai na Bahona ki Haujik Bisnupur Zilla da Miyam ki Khongjang Hena Kansilakli Irang adu Laksina na Bahona Bada Security Force na tear gas silencing ba kaya kapadagi Miyoi kaya asogapan nangki Bisnupur District Hospital dagi phangba paugi matungina Haujik phawbada Miyoi kulumdoi sokle Masigi manungda Miyoi anigi phibam lusilapatagi Imphal gi hospital da layeng nabagidamuk pukre Phibam masi yenglaga hayeng jila asida curfew komthoklaroi hairi Amaromda Imphal East Imphal West Thopal amasung Kaksing jila gi oinati hayeng ayuk pung 5 tagi numidang wairam pung 5 phawba curfew komthokani Raija sigi tampaki jila 5 da mobile internet ki athingba thamlakpadu numit nini amaga amuk sangtokre ningsing bayai Trong Laubida Tokiba Todok Aduna Maramoraga, Sarkarna Tha Asiki Taretagi Internet Thingsin Kibani. Tungda broadband service Hangdokuna mobile internet Kaktamuk Thingsil Kibani. Internet Tinglakpa Nasiga Thana Nimitari Sukre. Tha Asiki Tarataruki Nungtil Pung Ani Pauba mobile internet service Makatana Thingsin Kibani. Mukhyamantri Yumnam Khemsan Hairi, Ziri Bamdagi Imphal Phawbagi railway line Kumza Lishingani Kunipan Phawbagi Manungda Mapung Phana Loiselagani. Ziri Bam Tupul Imphal Railway Project ki Imphal West ki Yurembam amadi Sangai Thelda Semgat Sagaliba Sigi Phibam Mukhyamantri Yumnam Khemsan ngasi chatuna hakthengna yengsin ki Sri Khemsan hai kilometer sama tarama thoirom sangba Ziri Bamdagi Imphal Phawbagi railway line asina atopa raija singda satpada miyamda sauna kana ba phangalagani yengsin khongset aduda Mukhyamantri na North East Frontier Railway gi official singa unatuna railway station asigi haujik oriba phibam gi matang de report lauki Maduda official sing aduna Mukhyamantri da project asi English singani kunipan gi December tha phawbada loisinana ba pandam thamli haina phungdokhi Tungda project asi gi tanyal number 32 gi saruk oiriba Sangai Thelda leriba mafam asida sutatuna Mukhyamantri ni yengsinki mafam adugi samgat sagaliba singi phibam gi matangda mari leneba official singa sugari sanaki Amaromda Paumi Singh Hangba Wahangi Pakumda Mukhyamantri na Tengnoupal Jilla da Mahak Soidena Satkani Haibigi Thazaba Phongtokhi Imphal West Jilla gi Lamsang Kendra gi Manungsana leiba Maklangda Mukhyamantri Yumnam Khemsan bu taram okre Social media da thaglakpa warol amada Sri Khemsan hai lakadoriba numit kharani asida lamsang gi miyamna kendra asigi sakhot thaurangi thabuk thorum kaya ubu phanglagani sarkar asina Manipur gi mafam khudingmak sakhot hanabagi pandamda kanna honari masina mipum khudingmakta kanaba phangangani thoramadu MLA S Rajan Chief Secretary Home Commissioner amadi atai official kya saru yakhi Leibak Sinba Tungbadang asi Zati gi Fire Service numit ki palan thorom pangthokli lising masama pani phumari gi ngasi gi numit asida Bombe Dokta mai kana bohona bada thawai thakhiba thauna pharba fire fighter sing adugi mafamda ikai khumna bo utpoina numit asi palan tawgani numit asiga mari lenana Manipur Fire Service Department sindura ngasi Imphal da leiba Manipur Fire Service Headquarters da Fire Service Week lising ni ko taruki palan thorom hawdokhi palan thorom asi tha asigi kun phawba satagani Dr. B.R. Ambedkar gi sama kutra mga suba mapok kumon palan thoram ngasi pangthokli Manipur da su ngasi Dr. Bhimrao Ambedkar gi sama kutra mga suba mapok kumon thoram Imphal gi thambal sanglen da pangthokhi thoramadu da Mukhyamantri Yumnam Khemsan BJP Manipur Pradesh ki State President A Sarda Devi amati atai lusing kaya saru yakhi Dr. B.R. Ambedkar gi betamda lai sukatpana mapungai ba thoram oikhi Bihar ki Mukhyamantri Nitish Kumar ngasi pham thatokre magna pham thatokhi badu Rajyapal na yapa pikre adumaina mag Rajya da anoba sarkar ama semdri phawba mahagna caretaker Mukhyamantri oina pham punaba Rajyapal na pautak pikhi pauloi jare